Kuki Khutlai Paiba Shing security force da ambush Tourakpa Asi Taraina Loude. Masidi Chief Minister AMASUNG MEEYAM da CHATHARAKPA tekni HAINA Chief Minister NONGTHOMBAM BIREN PHONGDORAKLI. Delhi dagi hek halakpaga Caesar Hospitals and Research Institute Sri da laikanariba Moirangtem Aziz ki phibam yengsinba lakpada Chief Minister NONGTHOMBAM BIREN wafam asi phongdokladuna hai thawong asi akanba mong da condemn tawi security personnel singda landaragliba si Chief Minister AMASUNG MEEYAM da landabani haina lawi thawong asigi matangda cabinet da khanaraba matung kari karamba action lawkhatkadage haibidugi matangda waref ama lawragani Jiribam district da thokliba irang asi laksinduna mahusagi punsida hanjilaknaba honabagi khongthang ama oina Jiribam da chanaba thawrang tawramani Kuki Khutlai Paiba Shing na CHATHARAKLIBA ka henba thawong sing asigi mayokda amata oina latminasi amade laingaki maikaidagi su lawkhatfam thokpa action khudingmak lawkhatkani haina mahangna phongdokhi Chief Minister NONGTHOMBAM BIREN loinana Chief Secretary Binit Joshi su Caesar Hospital da laktuna soklaba Aziz ki phibam yengsin ki amade hospital gi authority ga su wari sanaki State government nahangri koi tawaya ba khar tawraga yam ka hena koi retaliate tawde yaringa ye koi dum bhap tana dana understanding ama lakadra khotkadra ori watai sana bagi lambi se mayam laibani na haidna koi laibani adubu moi gi mawong matong sidi state government pandra badona state government ama leitra badona tawbagi mawong lak pasida ayam thina nungaite yam line state ki machineries mayam state ki leiriba pot mayam se yam line khan badona yam usit thawoi da bagi mawong da karim kathaina bagi yam toin tawi adu khanga galakpani adu huji akhoi government kari tawgudage haibadu sabchana anadagi di akhoi kharagra yam sengna haige Manipuri praja singda koi maseni amani bhap tana rakadra hanjanna rakadra haibu wakal koi leiram bani adu Manipur ki BIREN gi nataba Manipur ki chief minister amagi convoy advance party da khud Tourakpa Asi se directly CM da attack Tourakpa ne lawe aduna akanba mong da condemn towi masidai da sarkar lepkadaba kanano sarkar gi mayok laigdaba kanano idu praja sing lepiro aikoi karigumba khara rule of law state sida hanjal laknaba nahangai khara mayai gi part dil tawragasu adu honagani ai public mayam gi support ni jari